Som the exam loibaga laisado Mirandaga thokminaragli. Ngasai nikna hairambasin ado Mirada amata chithadana loina tamli. Mirana ado nang kay khalino ba? Kaisu khandena. Nusinaradana. Ngamaroy, sok ngamaroy. Dani to adum napanida. Kokchak tu ba? Kokcha aso yam phama malida. Nangge koinoro. Akoida de haibirakti. Hai bo hairaba. Peti dara kaino adum yana ina khradawni. Aya. Asemuna haise noktana ga towi. Ai haibiragi nangi oina. Phone number laibra. Laite. Hangak drop. Hangakti. Adudi kamai pau khona deba. Aina kokchak ni na haidraba. Hanga sune iPhone pai de. Imagi pai dudi. Chalai. Leira sune ai di supi he piraroi. Sukne nushi deba. Khallu raga mana tawi do hairo de ne. Ai sum ikarak tore. Mana migi chatpham da thasilaga to halisa kya rakshurage. Adudagi Waikhom kapsinbi. Nushina bada adumba musuthi laikidra. Mi loi mak thangi rani angam tana bada. Bit like this mogi wari se saroisi. Hoi. Ado nongni ni leraga akhoi da koiro ba. Nangwen koiro. Nangni gari so phasana thaubai. Is nang nindira. Adogi nati. Aini gari so phasana thaubai ti. Tada da sum haibada. Aruba thabak natradi tanleba. Nanglana khanuko. As phagi tobani ba. Ayuni lakthara roi kaino. Ado makhoni pan taramuko. Tarangi. Noi tada se nasiri yang mana lami. Ngak le pagawari sa dokso. Phone noi sana rasi. Ai su lagi ko. Ai pare chana ba toro. Mira su gari do thoranga mayum dan kre. Som da punsiba magi duty matam loiranga mayum da hanna ba thorakli. Gari khampham adom da laklaga gari manungda hekka gi tawbuga uri jumthangan minima pabu sauraga hospital gi gelom na chatliba do makut na madaso makhoi potsing hapa airbag amasu yali yeng bada nungai taba phawre hangdo ke tawramba car gi thongdo lon silamlaga mapam chani dogi manak ta lakli jumthangan biso chatlam bado lepnaga tongdo on thorakli punsiba oirambaduda masu momondok cherakli tablak na hairakli da doctor disaster mo tawre kaida handoino jumthangan bi haifet makok tuluk tharanga auto da adum hankragi yumdi kaidaino moirangni punsiba ngakna imphal dagi moirang tamna auto da adu sa anaba yawriba lause dada thimbiragi yarni da doctor punsiba ngasai kebo makhaloi shilude jumthangan bi da doctor haiba wahaiduda haifet somo monokli adu ma karishu hairudre asunda punsibana mapam chani dubo mayum lamda moirang tamda thinbirakli pungdi fana thingzilakre numit suta silakadorabani adubo ma mapam chagi matawduda nungai traduna thinbirakpani gari thauringe duda punsibagi kolakli yenglubada laizagi oiramli punsiba so nomi call do pai khali laiza da punsiba lai to pa malori atopa su khara wainge hanagi siloro hoi wayo ai heng changange thame ko ai gari thoriba phone do su thamkre nomi tawduna gari do thori punsiba pung ama muki changda asum leptana thorokpana jumthangan bi hoigi mayum siore thongal na gari do khamli punsiba mayum yoro fawba kumtharak tabaduda punsiba mani onthoklaga gari tawrabano khane yengakli jumthangan bi su gari thongdo kanamuk laga namduna leiramli madu ubada punsiba do haife noklaga lamli gari thongdo manoino hangdokpiri sumaina hangdoba jumthangan bi so mapabu sauraga tapna gari dudagi kumthakri punsiba su kumtharakli jumthangan be aidi changlagomge pungsu thengkre punsiba jumthangan mi hogi mayum lomda haifet yenglaga noyum sa yam ingna chikna leiba male
ꯆꯨꯝꯊꯥꯡꯉꯥꯟꯕꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯐꯤꯕꯝꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯡꯗ ꯈꯖꯤꯛ ꯏꯀꯥꯏꯕ ꯄꯣꯛꯂꯤ꯫ ꯃꯄꯥꯝꯆꯥ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯑꯃꯨꯛ ꯐꯠ ꯂꯩꯊꯣꯔꯛꯂꯤ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯗ ꯇꯥ ꯇꯥ ꯀꯧꯔꯛꯂꯤ꯫ ꯏꯆꯟ! ꯆꯨꯝꯊꯥꯡꯉꯥꯟꯕꯤꯁꯨ ꯑꯣꯟꯊꯣꯔꯛꯂꯒ ꯗꯥ ꯗꯣꯛꯇꯔ ꯀꯩ ꯍꯥꯏꯒꯦ? ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯁꯦ ꯑꯩꯒꯤ ꯀꯥꯔꯗꯅꯤ꯫ ꯕꯕꯥꯁꯦ ꯑꯅꯥꯕ ꯍꯦꯟꯖꯤꯟꯕ ꯌꯥꯎꯔꯗꯤ ꯁꯤꯗ ꯀꯣꯜ ꯇꯧꯔꯛꯑꯣ꯫ ꯅꯕꯨꯡ ꯑꯃꯨꯛ ꯑꯩꯅ ꯃꯇꯦꯡ ꯁꯨꯝ ꯇꯧꯒꯦ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯗꯒꯤ ꯀꯥꯔꯗꯇꯨ ꯂꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗꯨ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯁ꯭ꯇꯨꯜ ꯑꯃꯗ ꯅꯦꯠꯂꯒ ꯃꯥꯒꯤ ꯑꯜꯃꯤꯔꯥ ꯃꯊꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯐꯖꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯎꯔꯛꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯂꯥꯏꯖ ꯃꯗꯨꯕꯨ ꯎꯔꯨꯗꯦ꯫ ꯑꯜꯃꯤꯔꯥꯁꯨ ꯋꯥꯡꯕꯅ ꯍꯧꯖꯤꯛꯇ ꯇꯨꯜ ꯑꯗꯨ ꯂꯦꯞꯂꯒ ꯎꯔꯛꯄꯅꯤ꯫ ꯂꯥꯏꯖꯗꯨ ꯂꯧꯔꯒ ꯌꯦꯡꯂꯤ꯫ ꯐꯣꯇꯣ ꯐ꯭ꯔꯦꯝꯒꯨꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯁ꯭ꯇꯨꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯥꯗ ꯂꯦꯞꯇꯨꯅ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯈꯟꯕꯒ ꯆꯥꯟꯅꯅ ꯐ꯭ꯔꯦꯝ ꯑꯃ ꯑꯣꯏꯔꯝꯂꯤ꯫ ꯐꯣꯇꯣꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯂꯥꯏꯖ ꯉꯛꯅ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯁꯣꯝꯗ ꯒꯥꯏꯇ꯭ꯔꯤꯃꯂꯥ ꯃꯥꯒꯤ ꯀꯥꯗ ꯐꯤ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯣꯝꯗꯒꯤ ꯂꯤꯛꯂꯤꯒꯨꯝꯕ ꯑꯃ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯏꯔꯝꯕ ꯐꯤꯒꯗꯨ ꯂꯥꯛꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯆꯥꯒꯤ ꯀꯥ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯍꯦꯛ ꯌꯧꯕꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯒꯥꯏꯇ꯭ꯔꯤꯃꯂꯥꯗꯨ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ꯫ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯑꯃꯗꯁꯨ ꯄꯨꯟꯁꯤꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯔꯁ ꯅꯨꯄꯤ ꯑꯃꯅꯁꯨ ꯈꯨꯗꯥꯡ ꯑꯗꯨꯗ ꯏꯟꯖꯦꯛꯁꯟ ꯀꯥꯞꯂꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯄꯪꯀꯞꯇ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨ ꯗꯥꯅꯦ ꯈꯔ ꯊꯨꯕꯤꯔꯛꯎꯀꯣ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ꯫ ꯊꯝꯃꯒꯦ ꯑꯗꯨꯗꯤ꯫ ꯉꯥꯏꯈꯣ ꯃꯤꯔꯥ꯫ ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯅꯝꯕꯔꯁꯦ ꯀꯅꯥꯗ ꯂꯧꯒꯦ? ꯗꯥ ꯅꯤꯈꯤꯜꯗꯩꯅꯦ꯫ ꯑꯣꯀꯦ ꯊꯝꯃꯣ꯫ ꯀꯣꯜꯗꯨ ꯊꯝꯈꯤꯕꯒꯅꯤ ꯋꯥꯁꯔꯨꯝꯗ ꯆꯪꯉꯛꯂꯒ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯤ꯫ ꯂꯣꯏꯕꯒ ꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯗ ꯁꯦꯠꯇꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯛꯂꯤ꯫ ꯗꯤꯞ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯦꯟ ꯁꯔꯠ, ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯄꯦꯟ, ꯕ꯭ꯂꯦꯛ ꯀꯦꯖꯨꯑꯦꯜ ꯁꯨ, ꯈꯨꯗꯥꯡꯗ ꯏꯔꯪ ꯂꯪꯅ ꯁꯤꯕ ꯁꯤꯜꯚꯔ ꯋꯥꯠꯆ꯫ ꯊꯕꯥꯛꯀꯤ ꯕꯇꯟ ꯑꯗꯨꯁꯨ ꯐꯥꯜꯂꯤ꯫ ꯇꯦꯟꯇꯛ ꯇꯧꯕ ꯃꯁꯝ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯨꯡꯈꯠꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏ꯫ ꯑꯎꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇꯤ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯗꯕ ꯂꯩꯔꯔꯣꯏ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯉꯥꯎꯅꯕ ꯁꯑꯣꯡ ꯁꯥꯗꯥꯅꯤ꯫ ꯋꯥꯡ ꯆꯥꯎꯕ ꯁꯕꯥꯟ ꯑꯗꯨꯗ ꯁꯦꯠꯄꯗꯗꯤ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯤꯔꯔ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯥꯡꯇꯣꯡ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯒꯥꯔꯤ ꯁꯣꯗꯨ ꯄꯥꯏꯔꯒ ꯅꯣꯡꯃꯗ ꯏꯁꯩ ꯉꯪꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯏꯁꯩꯒ ꯉꯪꯂꯗꯨꯅ ꯀꯨꯝꯃꯛꯂꯤ꯫ ꯃꯥꯅ ꯃꯈꯥꯗ ꯀꯨꯝꯃꯛꯄꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇꯗ ꯍꯥꯏꯔꯝꯗ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯂꯥꯛꯂꯤ꯫ ꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯌꯥꯝꯒꯤ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯗꯨꯗ ꯈꯥꯝꯂꯝꯂꯒ ꯃꯥꯁꯨ ꯃꯇꯦꯛ ꯑꯃꯗꯤ ꯃꯈꯣꯡꯅ ꯆꯪꯉꯛꯂꯤ꯫ ꯆꯠꯅ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯤꯔꯥꯗ ꯀꯣꯜ ꯇꯧꯔꯛꯂꯤ꯫ ꯍꯜꯂꯣ ꯃꯤꯔꯥ, ꯑꯩ ꯌꯧꯔꯦ꯫ ꯔꯨꯝ ꯅꯝꯕꯔ ꯀꯌꯥꯅꯣ? 277꯫ ꯅꯤꯛꯁꯨ ꯈꯣꯡꯅꯩ ꯈꯔ ꯊꯨꯅ ꯔꯨꯝ ꯑꯗꯣ ꯊꯤꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯔꯨꯝ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯃꯥꯁꯨ ꯃꯅꯨꯡꯗꯗꯤ ꯗꯥꯏꯔꯦꯛ ꯆꯪꯁꯤꯟꯕ ꯇꯧꯗꯦ꯫ ꯄꯔꯗꯥꯔ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯀꯣꯛꯇꯣ ꯈꯖꯤꯛ ꯂꯤꯁꯤꯜꯂꯒ ꯑꯩ ꯆꯪꯉꯛꯀꯦ꯫ ꯒꯥꯏꯇ꯭ꯔꯤꯃꯂꯥꯒ ꯃꯤꯔꯥꯒ ꯂꯩꯔꯝꯂꯤ꯫ ꯃꯤꯔꯥꯅ ꯗꯥꯅꯦ ꯆꯪꯉꯛꯑꯣ꯫ ꯅꯤꯛ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯅꯤꯛꯅ ꯃꯤꯔꯥ, ꯂꯥꯏꯖ ꯐꯔꯕ ꯅꯠꯇ꯭ꯔꯥ? ꯃꯤꯔꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯔꯤ ꯁꯥꯔꯝꯃꯣ, ꯏꯃꯥꯒ ꯆꯥ ꯂꯧꯔꯨꯒꯦ꯫ ꯃꯤꯔꯥꯅ ꯏꯃꯥ, ꯏꯕꯥꯅꯤ ꯊꯣꯛꯑꯁꯦ꯫ ꯃꯤꯔꯥꯅ ꯍꯥꯏꯕꯗꯒꯤ ꯒꯥꯏꯇ꯭ꯔꯤꯃꯂꯥꯁꯨ ꯈꯪꯂꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯛ ꯁ꯭ꯇꯨꯜ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛ ꯃꯌꯥꯗꯨꯗ ꯐꯝꯂꯤ꯫ ꯇꯨꯝꯂꯤꯕ ꯂꯥꯏꯖꯕꯨ ꯅꯤꯛꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯉꯛꯂꯤ꯫ ꯅꯤꯛ ꯎꯕꯗ ꯂꯥꯏꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯏꯃꯥ! ꯅꯤꯛꯅ
Hey, inempo si thoki. Lai sa ngak na tingak wadi ngangda. Nik da yeng duna lay. Nik na. Nang long ni haiba khak ngari. Adumay na anama horandi. Luong asig hai randi baitarani torban lan bing ong ni ne. Kayo ngam drino. Para buna drop. Kasay nagi nik na hai riba mayam do. Lai sa waya mata sukhumde. Asumo na yeng duna lay. Non thok tabi. Wasu khra ngangu ne. Sorga do nam thibani yaroi. Sumumjilaga layimi. Lembi sairaba. Aida dum bahina de ko. Hayone nasadu khra paraba ba. Lai sa do tamna khumakli. Nang kanano? Ay. Usitabum siyori masi. Kakshim ta siro. Asing magini. Ay nang kanano khangdi. Mana mong kaisilay tawrisi. Ay naharisa asing mani. Kaino Liza nang ngorabo. Ay khangday mo kaino. Liza thongom diyeng tholaga. Ima, ma kanano? Liza gi wangang matawnuda. Nik sawziktana serious oiragli. Nasay makhay maso Liza bu ikay kidanaba, koy kidanaba hayduna pangang nangang mani. Pamlamadagi pu hawalaga, Miragi manang talaglaga. Mira, Liza sa kaydoragi. Magi mausya, kaino. Ay bumta gyan tahalo. Mira sa kumdi, lepto na lay. Gaychi malada amuk yingli. Mira sa makuta payram bacha glass anido. Room dugi tema macha malay iba. Adugi manakta jang silaga muk thamli. Nikki manakta lepnaga. Dani somna thoro. Nik su thongsan mapana doda kazik thoklaga lepli. Mira tamna hairagli. Dani nang saunu ko. Ahida khang bitrabar khalubani. Danik su yauri. Ni ngang na hairagli. Kaino Mira, ay gyan tadre. Wado mayiksi na kuida na hayo. Liza nama fakri. Wahay do na suhin na nikpong ahankri. Nama, kari, Liza bu kayo nage. Mira sutak na hayagli. Emnenjiya. Asi hayraga, Liza gi hawkraba wari karaso nikda liragli. Ngasitang ay so, imadagi kang mani. Ay buso Liza na masakang kidre. Mira matway nungay tra, machina do mensinjan na kabli. Wahay singdo taragan ni, mamit ado, imungak sangang sinkre. Pirang ihawrak kitaw mana, mamay mamit ado so, joli-joli lauri. Nung shibagi mayay na, kan behen man kibana. Nung mata mapisin takidraban ni, mapi ira hawrak kitaw re. Kan madagi kalamba, nung shimagi mayay ni. Mayay do na, nungum na kalamba. Tamoy ama, kan pepe tarak bugum tawragli. Thongsil lula lip naga, Liza romda, ons laga yingli. Liza na. Ima, dadadi. Ni Gayatri malada khangi ang yingli. Gayatri malagi, kumpam khangdaba matawnuda, ni hena mathway do chakre, tokfam su khangdre. Liza na wa makataragli. Ima, dadalay tabra. Ay mauningi. Gayatri malaso, nakalamba do otholaga, damina kabli. Liza uhanda. Mirana, mahagi wahang mayam sina. Ima sa kumpam khangdra mali. Ngasay su pothana bahay do na. Injection kap kibani. Nikna. Madi khangdabra. Mana hangli mo hang sige misakse. Khangi. Adubo ma madugi wakal oidre. Hek hairubada. Mana pumnamang nagsingak to na. Tamoy hena kai krani khana imana haidabani. Nikto nokning daba ase maminok ang manok laga. Liza da yingli. Dani kaishu kalurano. Kona matang chaba mada pulaga. Daning na haining masing do. Loy na hairo. Ni nokfe toranga. Mira, madu oy bada lain na thokla roy na. Ay silaki. Ay chalagi Mira. Mafam madudagi ni ningba kaiba amagi sakpam ngaloy na nathoragli. Haraw-haraw laksakibani. Matway nungay ta hankre maso. Liza giningay da. Gayatri malaso walot pangam silagtri. Lot pagi kanararay kan na maso. Asing basing do loy na hairi. Loy na tamli. Liza haw kiba pumba. Ang mamamto oy na loy na nigsingagli. Matamoy po mangamda. Konjel tok na hikikabli. Miraso kay shuhay na. Liza gi mataw mo nungay ta na yeng do na layri. Gayatri malaso,
ꯂꯥꯏꯖꯒꯤ ꯅꯥꯀꯜꯗꯨꯗ ꯐꯝꯊꯔꯒ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ ꯃꯥꯁꯨ ꯀꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯐꯥꯊꯖꯩ ꯏꯕꯦꯝꯃ ꯌꯥꯔꯦ ꯁꯇꯣ ꯀꯞꯂꯅꯨ ꯂꯥꯏꯖꯗꯣ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯤ ꯏꯃꯥ ꯌꯨꯝꯗ ꯍꯜꯂꯁꯦ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯌꯨꯝ ꯍꯜꯂꯁꯦ ꯏꯃꯥ ꯍꯜꯂꯗꯧꯅꯦ ꯏꯃꯥ ꯗꯣꯛꯇꯔ ꯎꯅꯔꯨꯈꯤꯒꯦ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯣ ꯇꯩꯊꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯇꯞꯅ ꯃꯤꯔꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯔꯥ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯂꯥꯏꯖꯅ ꯁꯣꯏꯔꯝꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯁꯣꯏꯗꯦ ꯐꯝꯃꯣ ꯌꯥꯔꯅꯤꯌꯦ ꯂꯥꯏꯖ ꯀꯞꯄꯗꯣ ꯈꯔꯗꯤ ꯐꯔꯦ ꯃꯁꯥꯅ ꯐꯥꯊꯖꯔꯦ ꯃꯃꯥꯏ ꯑꯗꯣ ꯊꯣꯡꯅꯥꯎ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯇꯨꯅ ꯎꯪꯂꯒ ꯂꯩꯔꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯁꯨ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯍꯟꯗ ꯃꯅꯤꯡꯇꯝꯅ ꯈꯖꯥꯏ ꯊꯛꯇꯨꯗ ꯁꯤꯟꯊꯍꯜꯂꯤ ꯑꯅꯤꯃꯛ ꯋꯥ ꯂꯥꯡꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯁꯛꯈꯪꯗꯕ ꯃꯤ ꯑꯅꯤ ꯀꯥꯗ ꯂꯩꯃꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯤꯔꯥꯗꯤ ꯑꯃꯨꯛ ꯂꯥꯏꯖꯒꯤ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯂꯥꯏꯖꯗ ꯑꯣꯟꯊꯣꯔꯛꯄ ꯅꯠꯇ꯭ꯔꯤ ꯑꯗꯨꯃꯛ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯥꯡ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯅꯔꯁ ꯑꯃꯒ ꯆꯪꯉꯛꯂꯤ ꯄꯨꯟꯁꯤꯕ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯥꯏꯖ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯀꯞꯂꯨꯕꯒꯤ ꯃꯅꯥꯇꯣꯟꯗꯁꯨ ꯏꯐꯨꯟ ꯐꯨꯜꯂꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯁꯨ ꯄꯨꯟꯁꯤꯕꯒ ꯂꯣꯏꯅꯅ ꯆꯪꯉꯛꯂꯤ ꯄꯨꯟꯁꯤꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯍꯟꯕ ꯌꯥꯔꯅꯤ ꯂꯥꯏꯖ ꯕꯦꯠꯇꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯏꯃꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪ ꯃꯤꯔꯥꯒ ꯂꯩꯃꯤꯟꯅꯔꯣ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯁꯨ ꯃꯣꯏꯅ ꯄꯨꯔꯛꯄ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ ꯂꯥꯏꯖ ꯑꯃꯗꯤ ꯃꯤꯔꯥꯁꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯥꯎ ꯆꯠꯄ ꯐꯥꯎ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯗꯨꯔꯣꯏ ꯉꯥꯔꯣꯏ ꯇꯧꯔꯤ ꯃꯤꯔꯥꯟ ꯍꯥꯏꯐꯦꯠ ꯁꯧꯕꯤꯔꯒ ꯆꯠꯂꯤꯕꯅꯤ ꯀꯞꯂꯨꯕꯒ ꯃꯁꯥꯗꯣ ꯍꯦꯟꯅ ꯁꯣꯟꯖꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯃꯩꯔꯤ ꯍꯧꯅ ꯆꯥꯛꯂꯛꯂꯤꯕ ꯃꯩꯁꯦ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯅꯤ ꯏꯕꯨꯡꯉꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯃꯥ ꯀꯩꯗꯧꯒꯅꯤ ꯈꯪꯗ꯭ꯔꯦ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯏꯃꯥ ꯂꯥꯏꯖꯁꯨ ꯃꯇꯣꯝꯇ ꯊꯝꯕꯤꯒꯅꯨ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ ꯏꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯍꯟꯕꯤꯒꯅꯨ ꯏꯃꯥ ꯐꯅꯕ ꯁꯤꯜꯂꯒꯦ ꯐꯔꯦ ꯏꯃꯥ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯏꯃꯥ ꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯁꯨ ꯄꯣꯠ ꯍꯥꯞꯄ ꯕꯦꯒꯁꯤꯡꯗꯨ ꯌꯥꯜꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯂꯥꯏꯖ ꯑꯃꯗꯤ ꯃꯤꯔꯥꯁꯨ ꯃꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯇꯥꯗ ꯁꯛꯌꯦꯜ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯀꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯁꯛꯌꯦꯟꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯕꯒ ꯂꯥꯏꯖ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯟꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯀꯧꯕ ꯉꯥꯡꯕ ꯇꯥꯈꯤꯗ꯭ꯔꯦ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯗꯤ ꯋꯥꯈꯜ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯥꯏꯖ ꯃꯥꯒꯤ ꯐꯃꯥꯡꯗꯨꯗ ꯐꯝꯂꯒ ꯉꯔꯥꯡ ꯃꯥꯅ ꯌꯦꯡꯈꯤꯕ ꯐꯣꯇꯣꯗꯣ ꯃꯊꯥꯗ ꯆꯦꯅ ꯀꯣꯜꯂꯒ